ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯆꯠꯊꯔꯛꯂꯤꯕ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯆꯠꯊꯔꯛꯂꯤꯕ ꯂꯤꯁꯥꯡꯁꯤꯕ ꯂꯥꯂꯣꯡꯁꯦ ꯄꯜꯂꯨꯕꯗ ꯅꯩꯅꯔꯨꯕꯗ ꯂꯣꯏꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯈꯪꯂꯦ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯕꯨ ꯂꯩꯈꯥ ꯇꯥꯅ ꯃꯨꯠꯊꯠꯅꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯁꯨ ꯑꯃꯗꯤ ꯅꯟꯁꯨ ꯃꯤꯂꯤꯇꯦꯟꯁꯤꯡꯗ ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯒ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯕ ꯃꯩꯇꯩ ꯑꯩꯈꯣꯏꯗ ꯑꯇꯝꯅꯅ ꯍꯥꯠꯇꯣꯛꯅꯕ ꯄꯣꯂꯤꯁꯤꯁꯤꯡ ꯑꯁꯦ ꯃꯁꯤꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯒꯣꯔꯃꯦꯟ ꯏꯟꯗꯤꯌꯥꯅ ꯇꯥꯖꯔꯛꯄꯅꯤ ꯃꯁꯤꯕꯨ ꯁ꯭ꯇꯔꯣꯡꯂꯤ ꯀꯟꯗꯦꯝ ꯇꯧꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯏꯔꯩꯕ ꯑꯁꯤꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯗ꯭ꯔꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯑꯁꯦ ꯈꯨꯗꯛꯇ ꯂꯣꯏꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯁꯦ ꯍꯟꯕꯤꯈ꯭ꯔꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯆꯦꯠꯄ ꯋꯥꯐꯝꯅꯤ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯏꯔꯩꯕ ꯑꯁꯦ ꯑꯩꯈꯣꯏꯅ ꯉꯥꯛꯆꯕ ꯃꯇꯝ ꯑꯣꯏꯔꯦ ꯑꯩꯈꯣꯏꯅ ꯉꯥꯛꯃꯤꯟꯅꯔꯁꯤ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯖꯔꯤ ꯑꯗꯨꯒ ꯁꯦꯜꯐ ꯗꯤꯇꯔꯃꯤꯅꯦꯁꯟ ꯏꯁ ꯑꯋꯥꯔ ꯕꯥꯔꯠ ꯔꯥꯏꯠ ꯍꯥꯏꯕꯁꯦꯃꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯄꯨꯡ ꯑꯣꯏꯅ ꯑꯃꯨꯛꯀꯒꯤ ꯑꯦꯖꯦꯟꯗꯥꯅꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯕꯨ ꯍꯥꯠꯅꯕ ꯇꯨꯞꯅꯕ ꯊꯣꯛꯂꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯦꯛ ꯂꯣꯁꯤꯡ ꯑꯁꯦ ꯇꯣꯇꯦꯂꯤ ꯔꯤꯄꯤꯜ ꯇꯧꯒꯗꯕꯅꯤ ꯑꯗꯨꯅ ꯃꯁꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯑꯦꯔꯤꯌꯥ ꯇꯝꯄꯥꯛꯀꯤ ꯑꯦꯔꯤꯌꯥ ꯈꯔꯗꯅ ꯀꯣꯝꯕ꯭ꯔꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕ ꯄꯦꯔꯤꯐꯦꯔꯤ ꯆꯤꯡꯒꯤ ꯑꯦꯔꯤꯌꯥꯁꯤꯡꯗꯅ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯇꯧꯍꯟꯕ ꯁꯤꯒꯨꯝꯕ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯒꯤ ꯂꯨꯖꯗꯕ ꯊꯧꯑꯣꯡ ꯑꯁꯦ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯒꯣꯔꯃꯦꯟ ꯏꯟꯗꯤꯌꯥ ꯃꯊꯛꯇ ꯄꯥꯔꯥ ꯇꯝꯕꯤꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯏꯔꯩꯕ ꯑꯁꯦ ꯒꯣꯔꯃꯦꯟꯅ ꯏꯟꯗꯤꯌꯥꯅ ꯀꯩꯗꯧꯉꯩꯗꯁꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯣꯏ ꯑꯗꯨꯒ ꯍꯦꯟꯅ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯏꯔꯩꯕ ꯑꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯃꯤꯌꯥꯝꯅ ꯉꯥꯛꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯒ ꯃꯄꯨꯡ ꯑꯣꯏꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯃꯗꯤ ꯒ꯭ꯔꯦꯇꯔ ꯏꯝꯐꯥꯜꯒꯤ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯃꯨꯚꯃꯦꯟ ꯌꯥꯎꯕ ꯉꯝꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯍꯧꯖꯤꯛꯃꯛ ꯍꯌꯦꯡꯃꯛꯇꯒꯤꯗꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗꯒꯤ ꯑꯩꯈꯣꯏꯅ ꯒꯣꯔꯃꯦꯟ ꯏꯟꯗꯤꯌꯥꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯈꯣꯜꯂꯥꯎ ꯑꯃꯒ ꯂꯣꯏꯅꯅ ꯆꯪꯁꯤꯜꯂꯁꯤ ꯍꯥꯏꯕꯁꯦ ꯉꯁꯤ ꯂꯨꯞ ꯃꯉꯥꯒꯤ ꯃꯍꯨꯠꯁꯤꯅ ꯑꯩ ꯍꯥꯏꯖꯔꯤ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯍꯥꯏꯖꯔꯤ ꯃꯗꯨꯗꯤ ꯒ꯭ꯔꯦꯇꯔ ꯏꯝꯐꯥꯜꯒꯤ ꯑꯦꯔꯤꯌꯥ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟ ꯏꯟꯗꯤꯌꯥꯅ ꯃꯅꯤꯄꯨꯔ ꯑꯁꯦ 1949ꯗꯒꯤ ꯃꯆꯦꯠ ꯁꯦꯒꯥꯏꯔꯒ ꯁꯥꯟꯅꯔꯛꯂꯤꯕ ꯅꯩꯍꯦꯜꯂꯤꯕ ꯈꯣꯡꯒꯥꯏ ꯎꯐꯨꯟꯒꯨꯝꯅ ꯑꯩꯈꯣꯏꯕꯨ ꯂꯩꯈꯥ ꯊꯥꯔ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯔꯤꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯊꯤꯡꯍꯧꯕꯁꯤ ꯃꯇꯝ ꯉꯥꯏꯕ ꯍꯧꯅꯗꯦ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯃꯛ ꯍꯌꯦꯡꯃꯛꯇꯒꯤ ꯍꯧꯖꯤꯛꯃꯛꯇꯒꯤ ꯈꯨꯗꯛꯇꯒꯤ ꯒ꯭ꯔꯦꯇꯔ ꯏꯝꯐꯥꯜ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯨꯚꯃꯦꯟ ꯑꯁꯤꯗ ꯌꯥꯎꯕ ꯉꯝꯕ ꯅꯨꯄꯥ ꯅꯨꯄꯤ ꯈꯥꯏꯗꯅ ꯌꯨꯝꯗꯤ ꯂꯣꯏꯅ ꯊꯣꯛꯄꯤꯔꯛꯂꯒ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯔꯁꯤ ꯑꯩꯈꯣꯏꯒꯤ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯅꯥꯀꯟꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯑꯗꯨ ꯍꯦꯜꯂꯦ ꯏꯔꯝꯗꯝ ꯏꯔꯩꯕ ꯑꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯆꯜꯂꯛꯂꯤꯕꯁꯦ ꯑꯩꯈꯣꯏꯅ ꯀꯜꯍꯧꯗ꯭ꯔꯒꯗꯤ ꯇꯨꯡꯒꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕꯗꯨ ꯂꯩꯔꯔꯣꯏ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯏꯔꯝꯗꯝ ꯏꯔꯩꯕ ꯏꯔꯩꯆꯥꯁꯤꯡꯗ ꯂꯨꯞ ꯃꯉꯥꯒꯤ ꯃꯍꯨꯠꯁꯤꯗ ꯑꯃꯨꯛꯀꯒꯤ ꯄ꯭ꯔꯁꯤꯗ ꯑꯃꯨꯛꯀ ꯍꯥꯟꯅ ꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯒ ꯍꯥꯏꯖꯔꯤ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯃꯤꯀꯨꯞꯇꯒꯤ ꯏꯔꯝꯗꯝ ꯏꯔꯩꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯨꯚꯃꯦꯟ ꯑꯁꯤꯗ ꯌꯥꯎꯕ ꯉꯝꯕ ꯈꯨꯗꯤꯡꯃꯛ ꯅꯨꯄꯥ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯁꯦꯟꯇꯔ ꯒꯣꯔꯃꯦꯟ ꯑꯁꯤꯕꯨ ꯑꯆꯧꯕ ꯄꯔꯥ ꯑꯃ ꯇꯝꯕꯤꯗ꯭ꯔꯒꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯌꯥꯗ꯭ꯔꯒꯗꯤ ꯄꯨꯝꯅꯃꯛꯁꯤꯡ ꯃꯩꯈꯨ ꯀꯥꯍꯟꯈꯤꯕ ꯇꯥꯕꯅꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯁꯤꯚꯤꯜ ꯋꯥꯔ ꯂꯥꯎꯊꯣꯔꯛꯄ ꯇꯥꯕꯅꯤ ꯃꯔꯝꯗꯤ ꯏꯔꯝꯗꯝ ꯏꯔꯩꯕ ꯑꯁꯦ ꯂꯩꯈꯥ ꯇꯥꯍꯟꯗꯅ ꯉꯁꯤꯗꯤ ꯌꯥꯝꯅ ꯋꯥꯍꯜꯂꯦ ꯃꯔꯝ ꯑꯗꯨꯅ ꯏꯔꯝꯗꯝ ꯏꯔꯩꯕ ꯏꯔꯩꯆꯥꯁꯤꯡ ꯑꯩꯈꯣꯏꯅ ꯏꯔꯝꯗꯝ ꯑꯁꯦ ꯀꯟꯗ꯭ꯔꯒꯗꯤ ꯀꯅꯥꯅ ꯀꯟꯒꯅꯤ ꯏꯄꯥ ꯏꯄꯨꯁꯤꯅ ꯀꯜꯂꯝꯕꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏ ꯑꯁꯦ ꯃꯅꯤꯄꯨꯔ ꯍꯥꯏꯗꯨꯅ ꯐꯥꯎꯔꯤꯕꯁꯦ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯁꯦꯛꯁꯟ ꯈꯨꯗꯤꯡ ꯐꯥꯎꯔꯤꯕꯁꯦ ꯃꯗꯨꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯅꯤ ꯍꯌꯦꯡꯃꯛꯁꯨ ꯈꯣꯡꯖꯣꯝꯗꯦꯅꯤ 1891ꯒꯤ ꯑꯗꯨꯒꯨꯝꯂꯕ ꯂꯥꯟꯐꯝ ꯑꯗꯨꯗ ꯄ꯭ꯔꯤꯊꯤꯕꯤ ꯖꯣꯏ ꯇꯧꯔꯕ ꯕ꯭ꯔꯤꯇꯤꯁ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃꯅꯤꯄꯨꯔ ꯈꯨꯖꯣꯛ ꯈꯔꯒ ꯂꯥꯟꯊꯦꯡꯅꯔꯒ ꯊꯦꯡꯅꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯏꯔꯩꯕ ꯖꯥꯇꯤ ꯑꯁꯤꯗ ꯈꯨꯟꯅꯥꯏ ꯑꯁꯤꯅ ꯃꯄꯨꯡ ꯐꯥꯅ ngasi bikuk kosidagi aikoi iradam ireba ase convener masida aikoi pungning wakan hanthabigano akoi bangjin thage thawai tharbasu manglabasu soklabasu aikoi iramdam ireba ke kathok sage adu lonena ngarang na misam khara hat kiba tangun isino khara hat kiba su strongly amukor condemn tawi haibisu thamjari maram aduna mipung khudimak iramdam ireba khudimak hanjan haijari amukom lumanga gi magi dagi movement asida yawang ngam khudibak yumdagi mapan thokpiraglo iramna ireba ase kallase hongnaba leitana hongnaba gi matam hele haibase amukasu hana haraglo